Ringui Ukrulda Kuki militant attack taurakpada Naga village guard ani Sokle Kuki militant dasu aso apan yauramlagani hairi nakal animakta akan mamongda nongmai kamnakhrei. Manipurda santi hanjilhannaba khongthang oina sugi camsing lautho'u UNC. Manipurda santi hanjilhannaba amadi lenga ki thabak thoramsing ningthijana chathaba yanaba chingi lamda machida hangdokliba sugi camsing thingjingadabani haina working committee United Naga Council gi cherol amana khangalakli. UNC gi cherol asina makha tarduna Assam Rifles na Naga khunja singda miot minagi thawong kaya chathari haina so pendaba phongduragli masagi khulda landarakpadagi ngakthok chanaba mikup na humsingna khulngakchariba Naga villager sing da Assam Rifles na ot naiba amadi makhal makha kaya gi chaithing piri handakta Kuki khunek lanmi singna Naga gi khulda changsinuna mi hatpa amadi yummai thaba chatharakpa du thingnaba taloi village ta nupi singna check tongnaba gate ama hangduna leibada Assam Rifles na gari thaujinuna gate thudekpa amadi nongmai kapsinuna so open nanghanki asiguma thawong chathariba ukrulda leiba taragani pansuba Assam Rifles ki thawong asina micham Singi punsi kudong thiningai uhele maram asina lenga ki maikai degi aran makhongthang asida chenariba air personal singi mathakta ain gi oiba thabak lokhatpa yanaba thabak paikhalu kudakta thogdoksing asi thigatuna micham praja singda chumba wel fangalu AR na zatharak palujadaba thawongda so open nangkraba mioi singi layeng bagi achangba senfam Assam Rifles pu pihalu haiki center amasung stelenga animak na su camp sing lokthok handuna Manipur bu santi leiba hiram khudingmakta kumang chauksin balamdam ama ohenna bahona minarasi hari Kuki loop singi wafam TNL na yade Kuki inbi Manipur kimna Maitai amasung tangkul militant sing na pulaga Kuki jo micham daki halakli haina phongdokiba wafam yumfam yaudabani haina phongdorakli working committee tangkul Naga longi cherol amana hai Kuki inpi Manipur na thokiba cherol adu Manipur gi irang asigi matangda thajadaba mioi singna makhoida minungsi pokhannaba amasung makhoi gi victim card sanabada hai singba matau adu uthokpani hojik Naga amasung Kuki singi marakta thokliba muknaba si February anganba sarukta Kuki singna horakibani amasung Naga singna khundaba mafam sing asida charangna bathoanaba honarakibani loinana Naga sing inding tamba tanaba loinana isana iromdom lepchanaba changsilakliba khongthang asibu namthanaba honarakpani hari asengba wafamdi Kukisu group sing amasung militant singna tangkhul Naga khun kaya TM kasom laho sarkafung thawai tanrui amasung sana kaithelda lepalaitana amasung nongmai marugi awat palaitana landarakli Inna khulaba laingakna mateng panglaga lan kapada hairaba lanmi singna hokiba tha ani asida nongmai maru cha kaya mafam mangadagi numit khudingi kapsinuna lakli haina palladuna ngasi fawbada tangkhul Naga singna lan kapada hairaba Kuki lanmi sing adudagi masagi lam kannaba amasung ngakthoknaba honabani masagi lam kanjaba pamba furufna topa furuf natraga mioi singdagi makhoigi lam kannaba mateng lawrei haiba wafam thamlakli Sakibungda Rambai Tengolgi mioi sing lei haina kimna mara sirakliba wafam asi minambani amasung yumfam yaudabani haiba wafam su thamlakli working committee TNL na India government ta thamliba wafam di ukrul amasung Kamjong district ta tapa amasung mahusagi phibamda hanjilhanba pamlabadi ahanbada tawgadaba asi India lengana Kukisu group singa leinariba mari lapthoknabaga loinina district ani asida leiriba su camp sing asi lokthokpa tabani hairi Marak asida sarkafung village authority na su kimgi wafam adu yaningdaba phongdorakli kimna thamlakliba wafam adu wakhalna sagalaga khudam sangdam yaudana panghaida haibani village volunteer sing adu isagi lamngaknaba iranga sing thorakpadagi leirakpani hai napalladuna cherol aduna hai April 24 da Kuki militant sing na khunja ani nongmaina kaptuna soan khibani Kuki khun sing su group sing amasung central force na ngak senuna leiraga Kuki inpi Manipur na yumfam yaudaba wafamda miyam lana lamjing na bahonaganu hairi ki mamasung Kuki CSO working committee na yumfam yaudana maral sibalep kadabani hairi central force sing na su achan mirai naina thabak tawdana bakhangalakli arambai tengol na thadorok pacherol amana su Kuki inpi Manipur na thamlaklik ba wafam asi Yumfam sukya yaudaba wafam ni haina phongdorakli ukrul district Sakibungda tangkhul Naga singa arambai tengolgi miyo yangkhai punna leire hariba wafam asi yumfam sukya yaudana hanadagi hauna Kuki singna chatharakpa oidaba ngangbagi hainabi aduni haina palladuna irang hek horakpadagi ngasi fawba maitai furufki miyo amata Kuki khun fawraga chatpa yadana leiri hari maitai khakta natana Naga furufki miyo sing fawba Kuki khun fawraga chatpa yadabagi fibamda leiraklabani haina palladuna Kuki inpi Manipur na nganglakliba oidaba sing ase Manipurgi ingtappa thugainaba thangjilakpa khongthang ni haina arambai tengol na makha tana phongdorakli Cotu amasung ITLF ki mathakta su moto Loukhatlani SC da wakatkhrei kangluf ki rang mayok na riba state asida Cotu amasung ITLF na communal gi oiba thawong kya chathariba siga
Mari lainana transgender activist Malem Thongamna hariba luf ani asigi mathakta so moto cognizance laukhanaba Supreme Court ki Chief Justice ta aiba cherol pisinuna wakatkre hari cycling for Manipur peace ki khongchat amaga mari lainana Malem Thongam hokiba chahi 2025 ki October ani da Delhi gi Kutuf Minar dagi laiba asigi tongan ba state manga fauduna Manipur damna santi ki paujal puduna lakpigi lambida Chahi adumak ki December taraga Cotu gi maikai dagi Kangpokpi district fauduna Imphal chatpa yaroi haina athing mathamlakhiba amasung Manipur gi district taraga tarukmak sinba thungna chatkadaba solo peace ride amagi matangda su ITLF ki maikai dagi Chwarchanpur lansilaktuna peace awareness chathaba yaroi haina thingma pikhiba dugi matangda Mari lainaba state government ge authorities singi maikai dagi thabak thoram amata laukhalaktabana maram oiraga ngasi Supreme Court ki Chief Justice ta wakacherol adu pisin khibani ningsing bayabadi chaliba chahi asagi February taraga nipan da su Manipur High Court ki Chief Justice ta aiba cherol pisinuna Cotu gi mathakta su moto cognizance laukhanaba taksin balaikrabani ngasi gi Supreme Court ki khongchat adu da Delhi Maitai Coordinating Committee gi luchingba singsu yaukhi hari Santi lairaba khaktada development gi thabak sing khumang chawsin bangamgani lenga ki maikai dagi su wari watai sanaduna santi hanjilaknaba honari CM State asida tangdu laitaraba lairaba khaktada chawkha thorangi thabak sing khumang chawsin bangamgani lenga ki maikai dagi su mari lainaba singa wari watai sanaduna state asida thuba matamda tangdu laitaba phibam puraknaba honari haina Chief Minister Yumnam Khemchana phongdokre ngasi lai harawan Village Development Authority na sinuna Imphal East ki Janam Sandrok to laibai budau Phunal Ningthau tel haiba sanathong ningthau apan bagi Nauna sabalai sangama sangabagi thoram amaga mari lainana Chief Minister na wafam asi phongdokladuna makata na haikibada handakta ikui kuidena Bishnupur district ki Toronglao bida angang ani laikhidabagi thawdo adu yamna nungaitaba thawdo amani thawdo adugi matangda lamdam asida lairiba tongan ba community singi maikai dagi su yaningdaba phongdokpa kaya laikhre lenga ki maikai dagi su Toronglao bi thawdo asi Thijinaba NI da sinakre thawdo aduda chenariba mioi sing adu faduna matik chaba Cherakpi bugaloina na justice phanganaba honagani lamdam asida tangdu laitaba purangnaba lenga ki maikai dagi tongan ba community singa wari sanabaga loinana National Highway sing free movement lehanaba angamba thakta honari Kairao SC oina paikhat kadaba chawkha thoranga mari lainana paikhat kadaba thabak thoram singi matangda palladuna Chief Minister na haikibada Kendra sigi MLA gi maikai dagi chawkha thoranga mari lainana proposal sing adu athuba matamda thabak ta onthoknaba honagani loinana Kendra sida amuk hana Laktuna chawkha thorangi thabak singsu review tawgani hairi thoram maduga mari lainana Chief Minister na handak MPSC na lawduna pangthokhiba civil service combined competitive exam da Kendra dugi oina mai paklaba candidate manga su taramna oki punsida sel paiba paidaba honaba kanba haibasina mai paknabagi amata ngairaba lambini haiki Thoram maduga mari lainana Kendra dugi MLA Lorembam Rameswar na haikibada Chief Minister Yumnam Khemchana state asida athuba matamda tangdu laitaba phibam purakna baching amasung tamgi tongan ba mafam kaya da chatuna honari Chief Minister na honari basing asi pungning thoganingai ni miyamna su sarkar asina lamdam asida santi amasung chakwa thorangi thabak sing paikhanaba honari ba asida mapung faba cooperation PBU haina phongdoki ngasigi thoram maduda laiharau ba amadi Village Development Committee gi maroi ba thaupu basing amasung local gi miyoi kaya su saruk yaki Bangladesh ki tungan ba mafam singda nong thangkupada miyoi taraga mari sikre Bangladesh ki tungan ba mafam singda nong nailungsit ka loina na nong thangkupada miyoi taraga mari sikre haina official singna phongdokre leba ki tungan ba mafam kaya da akan manong lainungsit amasung akhak arau kaya na miyoi kaya gi punsi pikham nahan ki badana tana akan manong lainungsit susit ki hairi nong thangkupada laikhidraba sing adu ayambanan lawmi sing ni haina local authorities sing na phongdorak ki bagal loina lawmi sing aduna makhoi gi labuk sing da thabak soringai da laibak thiba thawdo adu Nakibani, Heidi, Taudo da Soklaba sing manak nakpa hospital da Pukatuna lying chathaki, amasung miyoi karagi pibablu na lairi Heidi. Bangladesh ta chahi khudingi nongthang kupada miyoi kayagi punsi manghan kre kumja 2016 ta lengang na nongthang kupagi thawdokpo mausagi amanga tani haina lauthoki bagal loina na chahi adugi metha khaktada miyoi chani hena sikhibada nongma khaktada miyoi marfugani thoi sikhibani Akhang ay sing nanong thangkup tu na mahusagi amang at libasi umangkok tok pagamari yam na lainay hanap fong tok pagaloy na April dagi June ta fawada nong thangkup pagi kudong tiba mayok na dunalakli.